adom fana meditation tawragasu adongi wakhal sida potharaktre anxious anu moirale pakhalaga numdai madu kai kino nangna shon beira ai tasena dumadi thazadi solam moi wakhal se yamna kanba poshakamne yamna thauna lebe poshakamne sigi se akhoi app culture YouTube tagi ai meditation video mayam slari akhoi community gurus mayam you know Manipur ki gurus mayam sina takthari se kaino business ni tawda ya diko moina shoibagi nate di moi business ko ina chumjari ni subscription model ni moi se simple oina tha khuding ni nangon de paisa log din tha khuding ki paisa log he targa din nang se first month ta fahalaga thadokhi bai si khatam wana thokri aduga moina takpagi model sidi meditation tawani adugi makha tarakpadi nang clarity mayek sengani wakanda nangon stress handarani nangon anxiety handagrani adumaina oina adugi model dani but ai adu ta sengna yaning de darkar suta de aduna aigi oiba model ama seme adongi thoughts pame sigista clarity hana clarity before calm mayek hana sengan ba pothan jungaida maramarake aigi wakhal sida aigi life sida aigi punchi sida stress laire paisa gi stress oiro relation gi stress oiro anxiety laire future gi relation gi makha sum laigani siguma mayam sidi laire ko kari dagi hori ino phaktu oga yengo zoom in dokselo pinpointer sidagi ni lai she je khangdok taragadi kamaina meditation tawdono khangba lairakani ngarang na han de so khoi gi darkar tade TWDRADI brother amna phone tori bro ai fana meditation tawga su ai wakhal se tap thau haiba yade kai gino si kamaina tawdino ai paisa lagte paisa gi damakta yonjan bi ai bro ai meditation classes gi botala boot camps si de yaudero no wanda meditation tawgani sai si model no wanda si kanarani stress underani no wanda si underani shumai underani adudai life farani one stop solution to meditation adugi mauta brother silai but no wanda kanaroi adu shuruk nangi stress to kai degino kamaina no kedoroga fadoino adugi cycle do hana thugai loi taragadi meditation trawpada nangi wakhal gi control se no wanda line la ani aduna meditation har gadi nang sab sana chumna phambada nate ko nangi wakhal se control do budni dorepada simple di nangi oiba nangna sada sana gada ba mathiyo not mina tawna reini na mina meditation tawna ne na tawbudo na taba nangi wakhal sida nang se mayek singa ba clarity oraba sigi sida adomna mateng pangtaragadi aigi phone number silare sida DM tawiro one-on-one coaching na chagana nangi damakta nangi oiba wari phajana sana doini discussion tawdini kamai tawdino na adugi makhata na ritual ama semake ritual duna adungi life ta chumna tha ama tha ni tha hom lepta na tha taruk tren meditation tawbudugi tha ama focus meditation tarupana focus havada munna dhyan taruk meditation tarupa aduna hiana kanarakani more than 95%